Manipur ki lam mangbagi chayat na balay ribam fum singda India lengak na border fencing karak pagi mayok United Committee Manipur UCM na ngasidagi kangla mamang da khongjang changsin bahobada police ka chaw na mukna bathokre UCM ki khongjang adu ngasi numit yung bapung amarong tabo matanda mising yam laba miyam na kangla ginong chuk thangba sanatin mamang da kunsi gina wala ka ifan kong bahawrakibani mafam aduda Masing yam laba miyam na punsinduna khongjang changsin bahawrak paga Impal West District Police ki additional SP ani yawba masing yam lo police team lakhe adubu tiliba miyam aduda India lengak na Manipur gi lam manglaga border fencing tawba yaroi External Affairs ki Minister RK Ranjan amadi Chief Minister NB na ngamphai gi matangda khongru kiba wafam thabakta onthu haiba kholaw kya lakhe Kholau sing adu laubolo matung miyam aduna makha tana rally chatna bahana bada miyam amadi police ki marakta chawna mukna bathokhe adubu masing miyam laba police personnel sing aduna miyam adubu control tawduna miyam adu panglage mamang da amuk hanna hoizinduna thatke ngasigi khongjang hodokpa aduga mai na UCM gi President Joy Chandra Konthojamna lengak na makhoi gi khudong chaba khara phangna bahana bada Manipur gi lambu kayalak hanna manghan duna lakli ngasigi mai laraba khudam oina Manipur gi asengba lam oiramba Kawo Valley ngasi Myanmar gi orkiba asini Masigi mathakta hauzik Manipur amadi Myanmar anigi tainaba paringda BRTF na chathariba border fencing ki thabak asina mapung fan loisalakpa matamda Manipur gi yamlaga lam saruk amaga amu Myanmar gi oikragani maram asina Manipur lengang na tubu matamda chayet naba leitraba border fencing ki thabak asi khudakta lephanduna mangi balam sing asi kanbiu loinana External Affairs Minister RK Ranjan amadi Chief Minister NB nasu media amadi miyam mangda Manipur gi ngamkhai kangani Hai kiba kumsing adu thabakta onthokpiu karigumba UCM na taliba wakat asi lengang na thabakta onthoktaба tarabadi ngasidagi hoduna nauna changsidiba khongjang asi hena kansin lagani haike Pillar dagina 102 bo yorok paje kilometer ama kilometer ani kilometer manga kilometer ohum aikoi gi mangi be singse masi waroi sanma poraga fencing khabiu haibani ihau tawdragri aikoi oiba demand piro hargari aikoi ihau tawgani ihau tawbu natana aikoi upai lete United Committee Manipur na makata na series of agitation tawgani miam da lawgok jari aikoi pandam phangdibo aikoi ihau changjangani aduga karigumba ngasigi Manipur gi Chief Minister amadi Union Minister RK Yambung Ranjana Makoi na chayen receive ki matangda center da thakiba che sang document natraga lady bising ge miam da madu sengdokbam thoi